Short funny video amagi dubbing tawsake character ahumgi makon sagadabni mayam leng taminasi apang mamacha amagi warini Oi tau onthok na su nungai na phamkhre da itau isa nupa saurabanina thabak ko onthok na komlaba male Itao, lao, itao na ai gida lak pasidi onthok na thajaki da. Itao, mora du da hekta pham w. Itao na ai gida lak pasidi kari chani tau sidi. shadrabasu yare da itau Itao, ngarang ai na kai thel lagi athum hau khara lairak pani. Madu oi na hekta chaminarasi itao. yaida itau na pijabado hekta saraga loireda Hai Tondang, nang buta di bro. Kari haja papa. Hai, nang gi khura mu jaw lang ni sei, nang udra bro. Ngarang ipan na kai thel lagi lairak pa athum hau singdo khara puthoro. Nang khura ka chaminage. Hoi papa. Sini ne isa saurakpagi nungaiba haibado kayada kanaribano ne se itau di hojik phamja saduna leiba matam haido oirabani ne Hai, nang bu na kok to kari mata yaudra ha. Pukham dara plate da hap laga puthorak pa yadabra haiba. Sadu, asa poto plate amada hap laga puthoro. Hoi papa. yare da itau asa potu sadrabsu yare aise thabak amagi lakpani khara thure ai amuk satkrage kai thel da su yaurudoini Oh, adudi itao. Ai ga thokmi na khrasi. Ai su kai thel chat ka dawa lei. Hai Tondang, nang khuragi asa poto yarani. Purak lanu. Adugi mahutta ai gi khongup to. Adu oina puthoro. Hoi papa. Papa ki khongup to sida leire. Aina plate to oina hap laga puthorak labani.